Loyalam E-PAO tabiriba khudimokpu Hidrom Susmitana numidangi pau pizari. Union Cabinet mifamda language mangabu classical language thakta pukhatbada Manipuri lol yauraktre. Prime Minister Narendra Modi na mayai tangbal lawdona ngarang pangthokpa Union Cabinet mifamda language mangabu classical language thakta pukhatbada Manipur gi lol yauraktre. Union Minister Aswini Vaishnav na fongdorapagi matung inna culture gi oiba top masak laizaba leibak asigi language asi pakthok chauthok hale haiduna Marathi, Pali, Prakrit, Asami amadi Bengali lolbu lemjaningai oiba classical language category da challe haina fongdokre. Rajya Sabha gi MP Maharaj Sana Jawale Semba amadi Manipur gi lol ga mari leinaba loop sing na Manipur gi lol asibu classical language ki thakta chalhannaba taksinduna laklabasu ngarang famkiba Union Cabinet mifamda classical gi thakta lol manga pukhalakpada Manipuri gi lol yauraktre. Nakalamaromda ngarang pangtokpa Union Cabinet mifamda language mangabu classical language thakta pukhatpada Manipur gi lol yauraktabada MP Lesemba Sana Jawbana Pendaba Amadi Nungaitaba Fongdokre. MP Sana Jawbana Mahaki social media official Facebook page Thagalakiba post Amada Union Cabinet na Asami, Bengali, Marathi, Pali, Prakritpu classical language oina sakhanglaga Manipuri lol yauраktaba habasi ayhak tasingna thamoiso I. Ayhak na haukiba chahi mari manga asida Manipuri language pu classical status ta pukhatnaba kayarak hana hotnaduna lakhi. Political pressure amadi lobby watpana khudong saba asi manghawani mahakna makhatana hai ima lol oiriba Manipuri lol bu classical language oina sakhangnaba hotna khigani haike donation gi mingda highway da makhatana illegal tax lorabadi economic blockade tawgani haina ANTAM na hairi National Highway to Imphal Dimapur lambi da chatok sasin tawriba miyam dagi donation gi mingda illegal tax loriba asi makhatana chatharabadi lakleba October tang 9 gi ahing nongyai dagi hoduna matam kaktaba economic blockade tawragani haina All Naga Traders Association Manipur ANTAM gi maikedi gi fongdorakli Wafamasi ANTAM gi maikedi gi thadorki pa cherol amada khangalakibani cherol aduna hai Imphal Dimapur National Highway asigi saruk amo oiriba maru oina Kampopi dagi Imphal fawagi lambida lamdam asigi tangai fadaba pochai pushilaktuna karbar tawriba transporter amasung state lana gari thauduna pochai pushilaktuna Achoba thadang lauriba driver singdagi donation gi mingda illegal tax lauduna miyamda aid upon piriba asi state lengana thabak paikhatuna illegal tax lauba asi thingdabai taragadi economic blockade chatharagani haina cherol aduna khangalakli Gerald aduna makhatana hai National Highway asida miyamdagi niyam lana tax komduna lamdam asigi tangai fadaba pochai pusilakliba miyosingda tatana awaba piriba asigi matangda lalon itik tawriba miyosingi maikedagi Committee of Tribal Unity Kotu gi maikeda asigumba thawang asi chathadanaba kayarak hanak haikhiba laikhre Adubu Kampopi dagi Imphal yaubagi lambida leiriba tongan ba mafam kayada checkpoint thamduna illegal tax lobagi thabak chathaduna lakli hainasu cherol aduna ANTM na kotu da pendaba fongdorakli CM na thagatpa fongdokre Tamenglong district ki Tamai police na konba khadi mari amadi Kuilong da ain kaina sendongi damak popi tharamba mofam sing district adugi SP na luchingduna Tamai police kal loinana yanthatuna manghantak ankiba adu chief minister nongthombam birena thagatpa fongdopagal loinana lengak asina lamdam asida popi thaba amadi drug pu maru fangna muthatnaba changsiliba khongjang asi lamdam asidagi mapung fana drug muthatriba fawa chathagigani haina mahakna makhaki official social media account ta thadorkhre Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Kuki Singi Khutta Taramgadaba Naha Amasu Makhan Khunjal Singna Kanduna Sekmai Police Sinarakle Ngarang Hairok Part 2 dagi Maitai Naha Amak Kuki Singna Taba Kulfauraga Chatnaba Honarambadagi Naga Furuki Miyoi Singna Faraba Matung Sekmai Police Station da Tekta Kadana Sinarakle Hari Naga Furup ki itin inausing na faraga Sekmai police Sinarakhraba Maitai Naha adu Thobal district ki Hairok Part 2 dagi Loitongbam Rajesh chahi kunmanga apokpa Loitongbam Chaurjit kawi hari
Pulisꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯣꯏꯇꯣꯡꯕꯝ ꯔꯥꯖꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯀꯪꯂꯥꯇꯣꯝꯕꯤꯔꯣꯝꯗꯒꯤ ꯃꯈꯥ ꯅꯥꯒꯥ ꯚꯤꯂꯦꯖ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯃꯈꯣꯡ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯅꯅꯕ ꯂꯥꯛꯄꯗ ꯃꯈꯥꯟ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯩꯇꯩ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯈꯥꯝꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯩꯇꯩꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ꯫ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯀꯤ ꯑꯣꯁꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯇꯨꯅ ꯊꯝꯈꯤ꯫ ꯁꯣꯏꯕꯗꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯒꯗꯕꯗꯒꯤ ꯃꯈꯥꯟ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥꯟ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯃꯥꯡ ꯊꯥꯒꯤ 19ꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯍꯥ ꯑꯅꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯗꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯀꯌꯥ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡꯇ ꯊꯥꯗꯣꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ MLA ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝ-ꯇꯨ ꯁꯤꯠ ꯁꯦꯡꯈ꯭ꯔꯦ꯫ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA H. ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯐꯣꯔꯝ ꯀꯨꯝꯕꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯀꯤꯕ ꯐꯪꯅ ꯀꯥꯡꯅ ꯆꯤꯛꯄꯗꯒꯤ ꯁꯟꯗꯣꯔꯛꯂꯤꯕ ꯗꯦꯡꯒꯤ ꯂꯥꯏꯅꯥ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡꯁꯤꯡꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯨꯝꯕꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯂꯝ-ꯇꯨ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯝ-ꯇꯨ ꯁꯤꯠ ꯁꯦꯡꯕ ꯑꯗꯨ ꯋꯦꯜꯀꯝ ꯇꯨ ꯀꯨꯝꯕꯤꯗꯒꯤ ꯍꯧꯔꯒ ꯀꯨꯝꯕꯤ ꯀꯩꯊꯦꯜ ꯐꯥꯎꯕꯒꯤ ꯅꯥꯛ ꯌꯦꯠꯇ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯁꯤꯠ ꯁꯦꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡꯗꯁꯨ ꯁꯨꯅꯨ ꯇꯩꯗꯨꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯁꯦꯡꯗꯣꯛꯈꯤ꯫ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA H. ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯈꯤꯕ 1991ꯗꯩꯅ 92 ꯃꯦꯇ꯭ꯔꯤꯛ ꯕꯦꯆꯀ ꯁꯦꯝꯈꯤꯕ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯐꯣꯔꯝ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯧꯄꯨꯕꯁꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ N. ꯑꯣꯄꯦꯟꯗ꯭ꯔꯣ, ꯑꯦꯗꯚꯥꯏꯖꯔꯁꯤꯡ N. ꯅꯣꯔꯦꯟ, W. ꯊꯣꯏꯕ ꯑꯃꯗꯤ ꯑꯇꯩ ꯊꯧꯃꯤꯁꯤꯡꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯨꯝꯕꯤ ꯀꯩꯊꯦꯜꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯏꯔꯝ ꯅꯂꯥꯁꯤꯡꯁꯨ ꯁꯦꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯍꯤꯛ ꯃꯇꯥꯏꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯀꯥꯞꯊꯣꯛꯈꯤ꯫ ꯂꯝ-ꯇꯨ ꯁꯦꯡꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯐꯣꯔꯝ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ N. ꯑꯣꯄꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯐꯣꯔꯝ ꯑꯁꯤꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁ ꯁꯔꯚꯤꯁ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯐꯣꯔꯝ ꯑꯁꯤꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLAꯅ ꯄꯥꯝꯖꯕ ꯇꯔꯨ ꯇꯅꯥꯟꯕ, ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯂꯩꯍꯟꯗꯕ, ꯃꯁꯥ ꯃꯎ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯇꯨꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯡꯅ ꯆꯤꯛꯄꯗꯒꯤ ꯁꯟꯗꯣꯔꯛꯂꯤꯕ ꯗꯦꯡꯒꯤ ꯂꯥꯏꯅꯥ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯁꯤꯒꯨꯝꯕ ꯂꯝ-ꯇꯨ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯑꯣꯄꯦꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯐꯁꯄꯥꯒꯤ ꯃꯇꯥꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯏꯟꯄꯤꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ ꯑꯄꯨꯟꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯥ 6 ꯃꯈꯥ ꯇꯥꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛ 1958 ꯊꯝꯖꯤꯟꯈꯤꯕꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏꯕ ꯊꯕꯛ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯀꯨꯀꯤ ꯏꯟꯄꯤꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯊꯥ 6 ꯃꯈꯥ ꯇꯥꯅ ꯑꯐꯁꯄꯥ ꯊꯝꯖꯤꯟꯈꯤꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯇꯝꯅꯅ ꯆꯠꯊꯕ ꯏꯅꯁ ꯁ꯭ꯇꯤꯁꯀꯤ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡ ꯍꯧꯖꯤꯛ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯣꯂꯥꯞꯁ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛ ꯑꯐꯁꯄꯥ 1958 ꯊꯝꯗꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯁꯦꯁꯟ ꯇꯧꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯍꯛ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐ ꯏꯀ꯭ꯋꯥꯂꯤꯇꯤ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯑꯃꯗꯤ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯄꯨ ꯀꯨꯀꯤ ꯏꯟꯄꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥ ꯁꯤꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈꯤꯕꯅꯤ꯫ ꯍꯨꯟꯄꯨꯡ ꯑꯃꯗꯤ ꯍꯨꯟꯕꯨꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ, ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯒꯨꯝꯁꯤ ꯍꯥꯏꯅ ꯍꯧꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯌꯦꯛ ꯁꯂꯥꯏꯆꯥ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯍꯨꯟꯄꯨꯡ ꯈꯨꯜ ꯑꯃꯗꯤ ꯍꯨꯟꯕꯨꯜ ꯈꯨꯜꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯈꯔꯒꯤꯗꯃꯛ ꯍꯧꯈꯤꯕ ꯇꯥꯡ ꯑꯃꯗ ꯊꯣꯛꯈꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯑꯣꯏꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯍꯜꯂꯦ ꯌꯦꯛꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯤꯖꯤꯟꯅꯕꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯕꯨꯁꯤꯡꯗ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯃꯄꯥꯟꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯝ ꯀꯌꯥ ꯂꯦꯞꯇꯅ ꯂꯧꯁꯤꯜꯂꯛꯄꯅ ꯌꯨꯝꯕꯨꯁꯤꯡꯒꯤ ꯂꯩꯐꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤ ꯉꯁꯤꯗꯤ ꯀꯨꯀꯤ ꯐꯣꯔꯦꯅꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯆꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤ ꯂꯦꯟ ꯅꯠꯇ꯭ꯔꯒ ꯖꯥꯂꯦꯡꯉꯝꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯇ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯅ ꯊꯦꯡꯅꯕ ꯆꯪꯉꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯗꯨ ꯎꯠꯄ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯁꯣꯛꯄꯁꯤꯡꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯂꯦꯡꯒ꯭ꯋꯦꯖ 5ꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯊꯥꯛꯇ ꯄꯨꯈꯠꯄꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯌꯥꯎꯔꯛꯇ꯭ꯔꯦ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯠꯇ ꯇꯥꯔꯝꯒꯗꯕ ꯅꯍꯥ ꯑꯃꯁꯨ ꯃꯈꯥꯟ ꯈꯨꯟꯖꯥꯁꯤꯡꯅ ꯀꯟꯗꯨꯅ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯂꯤ ꯍꯨꯟꯄꯨꯡ ꯑꯃꯗꯤ ꯍꯨꯟꯕꯨꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯒꯨꯝꯁꯤ ꯍꯥꯏꯅ ꯍꯥꯎꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ